welcome you all to Unapa School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Good afternoon, ELITETV ki test of cartoon ki mahau meng tabri shu hamatara muchari. Murang ngasi fala phong ba pau se zingi cartoon singda cartoonist na kari haining liba kari phonong liba kari wakal kan bhai bu ai myam thamjege am de lokhasage Sangai Express ki onthok pani da sida onthok pani da hai ba khoi cartoon se jing view yam phajaba khoi ki kahta re khoi ki tegor ki thau du ni tegor ki thau du 10 bin da ta ba ge sin ne de manang sai ki cartoonist pini ba kino si jing ko che am lai re koi BBS ki di dum tango BBS sar ma ki di dum uche kumba kare ma se dum represent toroga adum utpani adama na haire as loire dana tor sidia tegor na thau hapatin ga sang toru badagi lukha kom jore do kon hana bado atu khoi ising de lupa yopi na uga dinaru badagi ising ga taw bangami haiba aduna magi sang jigi makha pon baduni yam phajana mate gor se khoi thau chi lora kan da dum langthokna baduni khoi gi tin se ada uchek sina haire ma da na te khura mahai gi mebe ma sarasati ima sunina khoi laik mya ma dum segar ga hundok pa lukha komna thada ba te gi leyo myam si bora yom ni khang de kaung yom ni khang de duni ma gi sang du makha pole kana gum bana ko laik si am na pamu jana mingjen kharga thamnari bani masi Piram kuida miyama kanagumna like ki velu khangdabna hundok yawba magi sanga dana makha polena tin je kanagumna stigi ate polam kya semba miyam su tawbudini da khoi gi da haina ba leibuduni chana ba khoi gi chinjak kobi lagi allu tilo chanam kari kra miyam sina khoi gi footpath ni khoi gi ta haido ga thamaga adagi leiraga chana bani aduga khoi tuongna ba khongu Firon kari kramam sina koi AC room da pajana thamni to sena chana sina adu khena baga se dum khan mene na chan thangna bsia maru oi koi sena saw su maru oi ana chana thangna du di khoi ga toroga dum thara ga haido ga dum pangon da yon ba dum ko bi jam leina ra ga dum cha ba potune myam haina ba lei buduni kai no ni torisibo chana thangna bna khoi labi suro fan marakta tongna ba khomna AC room da haina ba phagi tongna ba su lei bani aduna mai sinna bum du makha pon bani ana phajaba sisu sanga du gi makha pol heba yam phajaba khoi cartoon ne thamjage mathang da leisna koi sana leba ki loire dana hai budni loire dana sida mi ani khabar paraga wari sana bani khanta si khabar pa ba gi sin sem jawe khoi sana leba ke se da amasina haire mamana ba amasina tampakta afaspa thamona haje khramale ana hanak si dum kanna koi tampakta Armed Forces Special Power Act thamudab ne na kuki emile tarana asuna kana chi iba khotpa mayam leibaduni ada base sorogna da amasna kume moi tarasu angak pani mamang dana pia thamu habjingna afaspa mu olabrana demand se mathang ngi lai se ri kana na khanguna mathang olakhiba separate administration su pam de tolakpa khoi punna leirege ga hairak pusu yabra kaina hairak pusu yawribun yarak pa yabthuni ada hai chen mai ngangtang lega mum haibado amna president run thamum haiba adigi modu mulor kan mu Armed Forces Special Power emu thamu haiba mogi demand si karino haibagi wafam duni adu de yumpham mora kanda semakpa yelakpa cartooni sisu wan to yam le cartoon thamjage badang de leisina khoi pono famgi balo he haib duni balo he sin sida mantri emele myam leire ada press men sina hangba wahang ne ada hangba sida ngasagi mantri emele sila kumpuisin ne aya hojikti Rebak ki damak haibira pu khudamak ya jagani haidi tawjage haibaduneba ajik han 24/1/24
tang kun mari January tang kun mari si Manipur ki Puwari da 2024 ingkum za lesing ni kun mari January ki tang kun mari si karoi da ba adum ni mala hero ga da bani maduda phongdo ki wafum duni laiba khudimak se praja ki makha da lai ha bu unna ba tawani haidana aram bai tengol gi adumba lusing purel oireba korongan mana phongdo ki wafum akoi khudu uraba duni adu makha tarak pada mantri MLA sing yam gyan tare ha gi pau leibai adudani yumpham bora kan yelak pakatu ne na thamjage aya hojiti lebak kidamak haibira pokhudimak yazagani haidi tawjage na haiba ana gyan tare e haibagi adumba utnanaba khoi cartoon ne thamjage mathang da leisna khoi hoilan paugi as loire haisine as loire se nokningba siju sinamani sajigi issue de khara thaido kana siju ngak nongnabagi wafam su yawa adeda ngosai mai macha no pasina nipi si yam ko ebjani sina mari subone pusilapagi sinne si yawse adeda mapada khurame ada masida pura gen to we sin dune da hojikpu mari subone pi pusilakpa sandhage masina adeda a nipi sina adi ni kume baji aigi nupada phubi nu na khara dum lei megi chandalon chat mea madum nupi amana nupa ahum mari da mayum palu bugi wari sulei nupa nupi ahum mari lebi wari sulei do tanzas lan marak sida mari suba nupi nu pusila pui sendu ne ade da mana macha da phu ge to bani da nusi jaba chai nupi duna mari suba lak jina baji ai nupa da phubi nu na yam nokning bu su phawa na cartoon thamjage matang da leisna Shell Express ki nei re habduni nei re sida anji mapang kan bani haji tongnare irang sida sarok tana masu lan jauge na changbagi sinmagi matang ne adeda man haire icha singdi tungi yumbirel ni makhogi da akhoi hana changadabani lanpham sida na achi senior bhan change tawne da amajna khame kura mamanga gi lan gum natte hajikan gi lan sidi thauna losing gi thabak ni amukta taptha gona pangal phudong naraga thaina ekta mukna tongdana tongnaba adu gi lan do natte di losing samu phabani ha duni aduna losing samu phaba isi yamna han thuk leibani na khoi gi baiga chandra maharaj samu phagi bodo magi pangal losing thauna aduna ni ekta samu achau amadubu aine ekta phabo ngam pote magi masa pangal duga ai gi yengnaru kanda maina losing samu phai abse duna losing aktani kokilani tongnare si nongmai su yauni kai su yauni duna losing samu phabni da pangal phai ne ekta tho ya ponde sidi tar khapthar alwade warimni mayam aduna losing ni tongdare mayam ji tongan ba technology mayam sinara kandani la je tongdare mayam se duna pangal lekta muknaraga eta phudat naraga tawdu natte ane haji je lan ji khamjan mangamde India suni hoi phana mamang tangna lae lami India gi lami lak mari manga thadaro chingdu paktana na ko bring operation taro rai lokolo tamdu ju lokolo aduga taw haibasi tawde India go mi karamba kari wakalo lay no Manipur ni karamba lay no koi chapcha ba khamngamde laiba tang home sidi thama pan pharani aduni haji lay ba lan chi da info mora kanda da base tor kanda elakpa cartoon ni thamjage mathang da leisna koi People's Chronicle gini People's Chronicle ki layte Thursday theater izna Thursday theater jida ngasagi MLA mantri de wasak lo roga phamungda BP high ro leibni doctor se ko bugi sin ne ade man haire no he attended a meeting maji meeting mu yor bani took oath wasak lo gre and made promises adu wasak mayam sakre maybe after that BP increase ade matumda BP increase ke to man badani doctor lak badani ada mai ni pitna haibani mantri gi ni pisina no he attended a meeting my meeting mu yor re aduga took oath wasak lo re and made promises aduga wasak mana wasak su lo re aduga magi promise mayam su mana thabuk tawgena wasak ame and maybe after that BP increase ade matumda gi increase hoigi BP se increase wer pa hengalak po wer male haibani aduna how do you see adum pallaga lerani puarida 24/1/24 se dum kawroi daba nimenama oirodam ni tarikka adaki sahiga yamna chana ba haiba akoigi brahma ga ka IIT am leba adu bain tawduna ko ju 24/1/24 se dum kawro roi ngasi je tongan ton ba khabar ani madi hanaki koi cartoon je hanjalak po yawe aduna hana koi pathokraba dina madubadi lokhat chadre
ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯐꯖꯕ ꯀꯥꯔꯇꯨꯟꯁꯤꯡꯁꯤꯅ ꯑꯆꯧꯕ ꯃꯦꯁꯦꯖ ꯑꯃꯅꯤ ꯄꯤꯔꯤꯁꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯟꯕꯁꯨ ꯌꯥꯎꯔꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯍꯟꯕꯁꯨ ꯌꯥꯎꯔꯤ ꯉꯥꯏꯍꯥꯛ ꯅꯣꯛꯍꯟꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯥꯎꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯁꯨꯝ ꯑꯩꯈꯣꯏ ꯇꯪꯉꯀꯥꯟꯗ ꯈꯪꯉꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯉꯁꯤ ꯈꯛꯇꯪ ꯌꯦꯡꯕꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ ꯑꯃꯗ ꯂꯥꯏꯐ ꯑꯗꯨꯒ ꯄꯨꯡ 4ꯗꯅ ꯑꯩꯈꯣꯏꯒꯤ ꯗꯤꯐꯔ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯔꯤꯄꯤꯠ ꯇꯦꯂꯤꯀꯥꯁ ꯑꯣꯏꯅ ꯊꯥꯖꯕꯅꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯆꯥꯡ ꯅꯥꯏꯅ ꯌꯦꯡꯕꯤꯔꯤꯕꯁꯤꯅ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯗꯒꯤ ꯑꯩꯈꯣꯏ ꯁꯨꯝ ꯃꯌꯥꯝꯗ ꯍꯦꯛ ꯎꯠꯊꯣꯛꯄ ꯉꯝꯗꯕꯁꯨ ꯌꯥꯎꯏ ꯃꯗꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ELITE TVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯗꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ Welcome you all to UNAPA School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration.